ngase phongkhiba tungan tungan ba manipuri si phongsing amasum thokhiba thawdo wathok degi maruibi I pausing myamna thamjagi ahanbada naharul gi thawdang pausi degi lokhosaraga CM Minister CM Biren mapham Louthoknaba Delhi da BJP gi MLA sing kem tawbokre MLA Radesh Shamna lusingduna donor minister gunakre BJP gi 2.0 government municipal lusing di CM Minister CM Biren mapham Louthoknaba BJP gi MLA khara Delhi da kem tawduna laidi hena national paper Hindu pausi gi source amada haidi adubu pausi kaya yamna summanu haibadudi press na confirm tawbungamdri marashda advisor to CM gi phamdagi resign tawkraba MLA Dr. T.S. Radesh Shamna lusinglas Union Minister of State for Donor and Ministry of Corporations BL Sharma ga unakradi Hindu pausi gi matung inadi CM Minister CM Biren gi thawong adu pendabadigi makpu mapham Louthoknaba central leaders singna khut thingzinana ba Delhi da kem tawri BJP gi MLA singa du punna taradagi na taragani thoiromni kem tawdru lady be MLA singa du ayamana kuki community singna ayamani CM Minister bu mapham Louthoknaba kuki MLA singa du na yamna kana dabi tawri ba sigi marama madi hawki basai English singa ni gani panda bara sarkar amasum state government yauna kuki militant singa tawna khiba su agreement adu sai sigi March thada CM Minister CM Biren lusingu government sina suspend tawkhibadagi nari Koki militant singa taunaramasu agreement suspend tawkiba sinamara moiraga Koki area da leba miyoi singda sauna setting piri haina MLA singda local miyoi singna yamna taksinba amasu leideri rebels MLA amana phongdoki buwapam ama Hindu court tawraduna makatan hairibana Manipur gi leadership asi democratic nate monarchy amagumbani English singaniga kunga mari nakshilakpagi loina issue si athuba matam lusin ma pame hari masidu yamna interesting oribadi tourism operation of Manipur ki chairman oribalang thabal kendra gi MLA karam syam ngasima ki chairman phamdagi resign tawzarage haina minister da sepisinkre masigi mangoina na April 13 da BJP gi MLA Radesh Shyam advisor to chief minister gi phamdagi resign tawzarage haina chief minister da ayibsi role pisinkrabani mara asida ngasi numidang chief minister CM Biren ma ki office secretary ta Kuki MLA kharaga unakre adobu kari wari sanakhibano haibadudi press na sabsana khamgamdri marasida hadak chief minister gi advisor oibadigi resign tokraba hairo kendra gi MLA Thoksam Radesh Shyam ngasi tourism corporation gi chairman gi pham thadokraba global AC gi MLA Karam Syam MLA Paunam Brojen amasung MLA Khwairakpam Ragumani ni singmana Delhi da leiba Ministry of Donor and Corporation gi unions MOS minister hakthingna unaduna wari sanakhraidi wari sanabadu BJP gi MLA Mari asina union donor minister gi Delhi da leiba ma ki official chamber da wari sanakhibane wari sanabadu lamdam asigi border gi matang amadi state asigi web tungan masaka thorang gi matang puna khana nakhi khana nainabadu da BJP gi MLA singasina lamdam asigi hausi oiriba border amasum saka thorang gi matang wapung kya phungtokhi haribu wapam singadu donor minister na takshilaba matung makhata ba thak thorong kya state asigi dama pakhalangnaba sem saragani haina su akhanaba paw man hairi Isel Express tana sumna phongni Manipur gi BJP MLA singi pena daba mapan thopa hongnarakle Delhi da MLA kya kem tawbagi singnaba leire amaromda Delhi da BJP MLA taragani thoirom kem tawduna leire Delhi da Manipur gi BJP MLA taragani thoirom Delhi da kem tawduna leire haba Delhi da leiba BJP office bearer singna confirm tawre haina Hindu pauksi da phongdorakle haina report tarakli kem tawduna leire MLA singadu gi manuna kuki MLA kya yauri Mako gi maruiba pandamni Manipur gi minister sindokpa natraga state cabinet tangai fadana hongdo hongjin taw haibisini haiba wapom kem tawribe MLA sina phongdorakpa leire hainasu Hindu pausin report tarakli hadi amaramda Manipur gi BJP MLA singi pena dama mapan thokpa haunarakle Delhi da MLA kya kem tawbigi singnaba leire Manipur da CM Biren lusingba laingak anirak surakpagi sahi ama mapung phakre tanphamasi da BJP gi MLA sing pena dabagi mapan thokpa haunarakle Delhi da MLA kya kem tawtun leire habigi thajaba yaba paw man hairi official oiba paw di sabsana phamangamdri tha sigi taraga humdoi da hairo kendra gi MLA T.S. Radesh Shyam magna puriba CM to advisory digi resignation pisin khiba leikrabani ngasisu makhatana langthabal kendra gi MLA Karam Syam su magna paiba pham tourism corporation of Manipur limited ki chairman digi resign tokre magna resignation tawraba matungda video ma social media thadorokwa magi matungina magna wapum kya thanmakni magna hai mag tourism corporation of Manipur limited ki chairman oiduna lakhibani adubo chairman ama oina ma ku ikai khumna bidaba kaya leibdagi chairman gi pham thadokpagi phirep lorokpani
mak masa kilometer yang keketret cycle thauduna nahasing puning thawat ki lekre magna propose tawba sentim amatang si paw pipide makasa tharak poina sanalaiba pauksi edi to pamaruibi I pausung myamna thamjage manipur drug tagi yongsak na hena tangi SP sibakanta lamdam asida drug tagi yongsak na hena tang beheli mapham kudimak mai ka bachinjak sing si marang kaina phangle hani Imphal East ki Superintendent of Police case hai sibakanta na phungtokre wapam asing si nongpok lenga apun manupilo Diamond Club wongkai ayang pali amadi wongkai ayang pali lai makai til apun ban lup ka punu kusam na duna pangtuki ban nomi goya ba mai ka bachinjak na punai sida piba sai theng amadi mian lawda ba thaudang hai ba hiram da awareness kam public meeting da man phungdoki bani thauram asing mari leina case hai sibakanta na hai lamdam asida mapham khudingi mai ka bachinjak marang kaina phanglakpana horakliba tungi yumburel oirakadoriba naha amadi angang singna hena sijinabagi chang hengalaki marang kaina phangliba asina takpadi mai ka bachinjak singa sigi demand aduki matik yamna leitakani demand helakpa aduna supply gi chang ase hengalakli masida police ki mekai digi su tungan maphamda thadoktuna asawa soba drug lalonba sing phana bonari adubu laikai da lairiba drug lalonba sing asi khunai sida lairiba miyam singna thingna bhona ba masangi police kaktana laikai da lairiba yam laba drug lalonba sing asi fakat pangamroi miyam amadi police ka punna khusangna duna cooperation pi naraba matamda lamdam sidagi drug maru phonu muthat pangamgadoribani loinana mamangai matamdagi hauna lamdam sida maira pai bisingtana mayai ka basinjak sing asi thingna ba ngasi phawu leptana dumak sataduna lakli masida maira pai bi khaktana mayai ka basinjak sing asi thingmangamroi khunai sida lairiba aholaman amasum club sing puna kusamna duna thingna bu honna rabadi lengak na pakhaliba war on drug asi mai pak gi lambi da nakshila kadoribani bangna makhatana hai war on drug asi mai pak na bu honna tungan lalong kiyama yat matautai amana amabu yengthina duna tokhai lainara ka drug issue asi muthat pangamroi myam puna furup kang nai dana punsin duna matau kram na drug issue asi lusin gada gi haibadu khanaba masangi matang sida police na apaba thabak torakpada miyamna singthabagi thaba si wadwali asoi bising adu khudomi thin duna pawthokna badi wate hauju police ki mekeri gi satharakpa thabak thoram sin kibedegi khulpumba khuntaklan siba yawdabanate masi police na pakhaliba thabak thoram sing asi mai pakle haibata pani tasengna draki issue si yenglurabadi state khakta gi nate masi international gi weba asaw khusin thorang mo yawri miyamna lamdam asida tawriba thabak thoram sing asi yenglaga pangang na ngang gi thaba si yadi manungda asaw lalong sing asi munna khanda duna yengmu mathautai me maadagi pusilak di drug sing asi kadai de factory asaw sari madaw kram na lingkhali bano haibadu khanda duna drug issue si lusina na bhona batangai fati loinana lamdam asida hagulang bi tungi yumbi oirakadori bana ha sing mai ka bachinjak tawduna nongmonom gi asum musilak di basi miyamna khana bagi matamoide mama mapa oibising gi saurba thaudang lawdrabadi aikhogi khunai si mutki yabagi akiba phibam dalai aine hek pok sabi isana mai ka bachinjak sizinai haiduna losin begi mathautadi makum matawkram asum lambida lamjingada gi haibado akang heisinga munna khannaba amasangi lamdam sida lairiba miyam amadi imai bel sing isai su singadu akang heisinga tanaduna counseling tawnaba madi rehabilitation thamnaba honasi laingana mai ka bachinjak ta leptuna laibigi asum lamida puranaba sunu supadi rehabilitation center ama sauna thamduna lairi masipuna masi khunai sina isang thokna lainabagi damak paikhalliba thabak thoramni ngasigi thoram madur athoba mithunglen oina Imphal East ki SP KS sibakantana athoba mithunglen Diamond Club ayang paligi president T Sarat Kumana thoramapu nongpok lengak apun manupilu ki president Y MLA ma wongkhoi ayang pali kaithil apun muluk ki vice president and loidang MAPI Council ki President KC Romeo kadagi General Secretary Git Chandra mangang na akhanaba mithunglen oina saruk yakhen su paw sida phungdorakli atopa pawmana jerigi KCO project miyeng sangbidabadagi maming khakta ngairi simala sagakpam India ki akaknaba mapham khara khakta da hauba amadi Manipur state asigi oina su Jiribam district amadi more khakta da hauba ngamba KCO plantation si Jiribam district asida paktakna tharamlaba sumari lenaba miyeng sangbo watpadagi ngasidi KCO nat hauri habigi maming tangai duna lehore KCO plantation si amuk paktakna hingat halabadi iramna masigi pothok ai koina ohom mamal da phongan matana tana Manipur state asigi asoba land resource amasu oibi yaragani habigi asoba thajaba Jiribam miyamna thajan hauri KCO pambi si Manipur state asigi oina Jiribam amadi more gi lebak leha ko yamna sanasaba pambi makhalama oidi haina su akang ai singna research paper kaya marum da phongdon khiba laikhrabani
हारिबा पाम्बी असिदगी पुथोरक्लिबा केसियो एप्पल अमदी केसियो नट असि अखोई मियोइबना हक्सांग फना लैनबो होनाबदा चारिबा महि मरोंगसिंगी मनुंगदा अमा ओइरि लोइनना केसियो नट असिबु मियामना काजू बादाम हाइना खंगनरिबा यामना तांगबा अमदी यामना फाबा ड्राई फ्रूट मखल अमने कैथेलदसु यामना तांगबा ओइ अमा ओइरिबा केसियो नट असिगी पाम्बी असि मणिपुर स्टेट असिगी मफम अतैदा हौबंगमदे मसि जिरिबम डिस्ट्रिक्ट अमदी मोरे खक्तदा हौदुना mahi marang kaina puthukpa ngamba pambi asi jiribamda matam amada paktna tharamlabasu mari leinabana miyeng sangmu watpadigi oi makhal asi thabi sang asi handarakpan haujukti oi pambi asi mamingtagi oina khara khatma khauduna leidi iramsigi matangna pauksi asina horticulture and soil conservation gi CDO case sandipka unabada mangna hai KCO plantation asi horticulture department gi manungsanna KCO development officer CDO gi miyeng makhara project based oina jiribamda kumja Englishing amaga samapan gi yankhai ga taretagi KCO plantation asi hawraktuna sarona pambi lising hungu sani rom pakthna thaduna sahi amada kaju badam oina quinton taradagina taraga mangarom uthoklam labasu project adu loishin khibidagi pambi thabigi sang asi hantarakpan haujukti pambi sahumrom khakthoma haire matam amada project amagi makhara oirab jiribamdagi KCO nat pambi lising hungu sani asina saba yaraba kaju badam oina quinton taradagina taraga mangarom puthoklabasu pambi singa sidigi phangpham thokpa matik chaba profit phangma ngamdabagisu ngamdabagisu hariba project asi makhasa tabangam khidabani habi maramdi equipment laitabana KCO processing tawduna kaju puthokpagi thabak lebakhibane KCO plantation tawsi hairabadi processing unit ama thamma tangai phadi paktaknana KCO plantation tawrabus equipment amadi processing unit laitrabadi KCO plantation asigi kana phamloi amadi matam sangna salaibusu ngamloi haibna singbu wafam sing phungdoki mangnam khatana hai hariba plantation asi amuk hingat handuna KCO plantation asi jiribamgi lebak lehawga yamna sanaba pambi amasu oibanina masi paktakna thalabadi manipur asi thabak phangdabi awaba mayoknari basidasu mateng piba ngamgani amadi manipur state asi gi oina puthokliba puthoksingi manungda KCO nat asina top land resource ama oiduna manipur gi revenue da sauna kanaba pibida natana hariba pambi asi jiribamgi oina yamna kanagadaba pambi amasuni hainingi maramdi jiribamgi area da laidiba soil asida hariba pambi asi loinamak thaba yagani loinana singdasu tamdasu amasum singcheptasu thaba yagani masina soil erosion thokpadagisu thingmangamali loinana hariba pambi makhal asigi makhada indona lehali maram asi jiribamna paktakna tharagdi manipurgi manungda khwaidigi sab district singi manungda amani haina khangnariba jiribam district asigi climate asi phathabada sauna mating pigani haibigi thajabusu thamle hari AJU jiribamgi president mutum mai paksana hai sei kuntra ni puronggi mamangdigi jiribamgi Vidyanagar haina khangnariba mapham sida paktaknana KCO hariba hai makhal asigi pambi asi paktaknana lerami hairiba KCO sigi mai asigi makhara tonganba maru haibidi KCO pambi nat asigi yantharaga panba mayamga manadaba top hai makhal amani hairiba hai makhal asi manipurgi mapham ama hektada thaninge haiduna thaba yadaba jiribam amadi more khaktada sanaba pambi makhal amani hairiba pambi asidi miyamna ka hena khangnadaba pambi makhal ama oirabasu KCO nat amadi kaju badam hairagadi miyoi pumana khangnari yamna tangba dry fruit amani hairiba pambi asi jiribamna sanabata natana pambi asi matam pumada sanglaga leiba pambi ni pambi asi ga akoibada ingthanba nemtakna hoba amadi singtam amasum singi mapalda thabasu yaba pambi ni pambi sina houkhrebadi maake akoibada leiriba soil sing sen thandana thamba adugumba pambi makhal ama oiribani masidanatana nat asina miyamna dry fruit oina KCO nat asi phangalibani hairiba KCO nat asina miyoibai khui haksang tuan makhal gi anai phathaba kohan mamadi phanmugi thabak tawribani haibasi aikoina thijilubada khangmangamle loinana haujiti manipur gi miyamna thabak thoram khudingda kaju badam hairiba dry fruit asi tangai phadana sijnabagi satnabi amoiragbi loinana haksang phana leinaba hotnabada su hairiba kaju badam asi sanaribani makhasa tharak poina hoyelan pawdage topa maruibi I paw sumu mayamna thamjagi KIA gi mathakta operation leptana sathari thasigi nipan Sujampur district ki henglep sub division gi manungsanba songkhojau khul manakta leiba designated horef kemda gi yamlap kusuklai sing munduna pukhibi gi matangda henglep police na case tama lokot pagal loinana munduna pukhibi kusuklai sing phangnana bamasum thangdo sida chenaba singu phanana bagi dam thasigi taraga manga dagi satharakhiba operation makhasa thari hairi police ki pauna haibra thaudo da thokraba matung Sujampur district police ki akhana pati mamana phijam setuna
Songphu khulda operation da sataba horakibani police ki special team adu district police asigi additional SP of Jesorjit ki lamjing makhara satharakibaga loinana kunthra ga taruk amasu mapan suba Assam Rifles ki kalam singnasu henglep subdivision gi tungan mapham singda hanu kushilga thi humgi thabak sataki hari operation asigi nini salakpa numit ngarang nungthil pung ani ga minit ni phurom tarakpada henglep tagi kilometer kulom laplaga leiba Songphu amasung kol sungkhul ani gi marakta leiba mapham amada police ta KIA gi kedar singnava singa kuthona ki maduda KIA gi kedar banga soki hairagasu kuthona badu luaraba matungna mapham madura sadakhiba search operation dadi kolsung khuldagi masagi sai kunthra gani palom suraba lonko pau hawkip apokpa khaigam kawami ama oi thangba khuda nongmai maruna panduna soklok leiramdagi Chusambu district hospital laikana khairi mapham madudagi fagalakwa kusukulai singi manungda AK-56 rifle ama magazine ani Chinese hand grenade ani pistol of amasum ladies carbine ama yauri haira paushin makatana phongdorakli makasa tharakpoina to papaomna election petition taraga mangagi makata bu woyel ngasi chatharagani Manipur Legislative Assembly ki taragani thu subami khal gi result lakthukraba matungla MLA kunga mapan gi mathakta file torakhib election petition kunthraga taruki manungdagi ama withdraw tawkhraga leptana well satharagliba petition kunthraga mangagi manungdagi taraga humdagi makhata bu woyel hayeng High Court of Manipur gi bench anida satagatori ahan boy ne acting Chief Justice CM Biren ki bench the list tawribe election petition sing MLA karam syam masum atopa mi ani mathakta ozo ne file torakpa election petition number 7 of 2022 ozo gi mathakta hizam Somarendro amasum MLA na file torakpa election recrimination petition sing yauri adugo ani suba case ta MLA TS Syam Kumaram sumi yoh ki mathakta Loremam Sanjana file torakpa election petition number 25 of 2022 Loremam Sanjoina file torakpa election petition number 14 of 2022 MLA S Rajan gi mathakta Arubam Ibotomina file torakpa election petition number 28 of 2022 MLA Laisio Kaising amasum atopami ong gi mathakta Aung Shimre Hoppingson file torakpa election petition number 30 of 2022 MLA Ramuiba gi mathakta case Mingyao na file torakpa election petition number 36 of 2022 MLA Usam Diben gi mathakta MD Fazur Rahim na file torakpa election petition number 23 of 2022 ne aduga Justice Andem Bimols gi bench ta makhata royal gi damak list tawriba election petition singna MLA Thangjam Arun Kumar masum atopa mi ani gi mathakta o Henry na file torakpa election petition number 1 of 2022 Y Irabo na file torakpa election petition number 24 of 2022 MLA L Rameshwar Mitai mathakta MD Nasiruddin Khan file torakpa election petition number 8 of 2022 MLA Paunam Brujan gi mathakta M Hemantana file torakpa election petition number 15 of 2022 yauri aduga court asigi acting Chief Justice ki supplementary cause list makata well gidama file toriba election petition singna MLA Sinlun Thang amasum atopa mi ani gi mathakta Genswan How Zauna file torakpa election petition number 17 of 2022 Housing Minister Oiraba Lesangtam Sosindro Maitem sum atopa miyoy mga gi mathakta Laiton Zap Zayana na file torakpa election petition number 32 of 2022 amasum MLA Sheikh Nurul Hasan Amadi miyoy ahung gi mathakta Napam Indrajit na file torakpa election petition number 6 of 2022 suyaw hensu pauslis palakli atopa paumana Travels Affairs ki Union Minister Lakadori Ministry of Travels Affairs the Northeastern Region ki scheduled tribes in the Kanaba Pinabagidama Houkhre marketings and logistics developments for promotion of travels products from Northeastern Region Haibasima State Asidasu Houkhre Union Travel Affairs Minister Arjun Munda Infal Lakadori Mana Union Ministry na Houkhre Anawis ki Masi Hayang Nungtilpung Ahum Tarakpada Infal gi MSF DS Auditorium the Pangtok Thoram Amada, how to Lagadavane, Taramasi the Chief Minister and Biren Masumari Leneva Langaki Makok Tomba official sings Saragani, Amas Miskimasimak travels artisan singi, Hingnavigi, Lambi and Mapangal Kalanapa, how do Kivan Pali Makasa Tarapoina Topapomna, Atimbatam Kraba, single use plastic Makatana, Yuan but Ting Ravadi, Akan be Exalakalagani, Dr. Osam Depen. Say sige hawkiba Mars kuntragi matungdagi single use plastic ki polam sing yuan ba thingraba matung makata na Manipur gi tungan mapham sing da yuan ba thengnarabadi logi mating lawduno akan ma action lokhalagani haina Manipur Pollution Control Board ki Chairman Dr. Usam Deve na phongdokre wapam sing asi sarang nungthilpung ama makhai taba matamda Imphal gi akoibada leiriba dukan sing da athingma thamkhraba plastic ki polam sing yolam ba dukan sing da drap sa thakibagi khongjang ma da phongdokhibani
Mangjongna athingba thamkhraba plastic ki bag plate na singba yolamba dukan amadi masing yamlaba plastic ki polam sing fagalaba matungda thangal bazar da leiba nan manipuri dukan ama solun singki Manipur Pollution Control Board ki chairman Dr. Usam Deben lusingduna thangal bazar gi akoyebda leiba yamlaba dukan sing duilaleen da leiba ising company ama amadi Mantripukhi da leiba tungan dukan sing athingba thamkhraba plastic ki polam sing adu fagatki drive aduda MG Avenue da leiba Saki Hotel amada ML 500 ki bottle da hanba machine yamlab ising ki bottle sing du fagat prongki loinana thangal bazar gi sember manak lebanon manipuri gi dukan ma dagi su machine yamlab athing thamkhraba plastic ki polam sing fagat prongki athing thamkhraba plastic ki polam sing fogana bagi satakhiba drive adu bulu sing liba Manipur Pollution Control Board ki chairman Dr. Osam Devena permission da phone dorki bada hanan athing thamkhraba micron 120 ki makhada leba plastic ki polam sing liter amagi makhada leba packaging water bottle sing sayesi gi haukiba mars kunthra gi matung gi Manipur gi mapham singda yondana bahaiduna appeal tawkhrabane matam thakraba phawbada lenga ki order adu bu thawoidana aki akhang leitaba loinana plastic ki polam sing yolam liba dukan sing amadi godown sing da sang duna plastic ki polam sing da fork khibane amasung khongjang asi ahan boina mori la sathabauki madugi makha tarak poina imphal gi akoi bida mapham sing sathabane ngasi phaw gi oina di athing ba thamkraba plastic ki polam sing yolam dukan sing digi suknatangi plastic ki polam sing adu fokat pakhtane adubu warning piraba matungda haidiba dukan sing asida amuhana kariguma makha tana plastic ki polam sing yolam labadi lupa lak manga ki fine yang tungan loge be serak sing pi na bi khongjang su sangsilak lagani haki lebak miam na su lenga na athing matham graba plastic ki polam sing amadi liter amagi makha da leibe isingi bottle sing ba polam sing yolam thingna rabadi leibi da bag loina na mari leina ba department na pau ki bi ro lenga na pekhalak bi ba thorang asi aikoi gi Manipur bu kanna bi pannam da pekhalak pa thorang mani miam na su plastic ki polam sing na environment ka hen ka ba thokole habisi khangna ra wafam ne hen se phongdoki Makasa tharakpo oina phone phone pausi ri ke to pamarui ba pawng monong department tere ta thokpa senja thumja gi thabak sing hayeng high speed si ning selagane Manipur government ki tungan department tere ta thokpa senja thumja gi matang na Manipur Public Servants Personals Liabilities Rules 2006 ki makhada mara leibi sing mathak action lokana bi dama high speed si high power committee gi mifam ama tha si gi taraga mapana pangthok tur yengsinana balek na khre Manipur government ki finance department Pay implementants shall not talk about notification magimatuina social welfare fisheries RDNPR relief and disaster management MOBC higher education masum power department talk about one to one senja thumja madi aran thabak sing the senaba public servants singi yengshina gidam tha sigi taraga mapani nuktil pung aniga makhai tabada sub secretary na preside tawduna high species ki mifamasi pangthokadabani hari amasum notice adugi matungina high species na social welfare department ki makhada MSCW Manipur State Commission for Women's da staff tara lauthukiba adugi matang additional chief secretary social welfare amasum director social welfare yauna mipamadu khanagani hadi fisheries ki matang department asigi director in charge oirama thabak tagi pothakraba high biramani singhana lupa Kuroramaga lakh kunga tereka lising kuntraga sumnagi mari lana season ki haibagi matangda secretary fisheries director fisheries amasum ASP vigilance yauna khanagani hari RDNPR Rural Developments and Panchayati Raj Department na IREP Integrated Rural Electrifications Program pangthupa MD Asad Ali EOP na aran momongda sel season ki haibagi matangna directors vigilance additional chief secretary RDNPR amadi Director RDNPR yauna khanagani hari Relief and Disaster Management yimakada Bisnupur DCG cashier oiriba CIS school singana government ki sela na season ki habigi matang additional chief secretary RNDM director RNDM amasum police ki mute yauna khanagani hari MOBC the deputy director oiba Dr. K Lokhoi singana lupa lakh humdra ga lising humpu ga sumnagi samigi senpam lana season ki haibigi matang da commissioner MA amasum director MA saruk yaduna mipamaduna khanagani hari higher education gi makhara Lilong Haurebi college ki hanagi principal in charge madi Khalirul Rahmana UGC gi lupa lakh marfu humda ga lising kuntra ga nithogi sumnagi marfu ga manga gi senpam lana season ki haibigi matang da commissioner higher and technical education amasum department asigi director yauna mipamaduna khanagani hari power department gi makhara CDA thadokpada aranba kaya tawre haibigi matangda commissioner power MD
MSPCL amasum MD MSPDCL yauna mifam aduna khanagani haiden spouse na makatana sa phongdorakli Pongnapam pausi digi to papong da BJP manung da mai gising pokhai bahore Congress Hausi lariba BJP gi lenga asi miyamna pena dabada natana makoi masel gi maraktu sa amana mapu yaning da bagi mai gising pokhai bahore na Manipur Pradesh Congress Committee gi senior spokesperson Haresul Gosmin phongdokre BT rota leba Congress office da border issue ga mari raina pangko pau gi mifam amada paumising na hangba waham gi pakhom piraduna Haresul Gosmin haiki Hausi BJP manung da mai gising pokhai bahore BJP gi sasana sida chairman gi phampai bising pham thadok nakre makatana su pham thadok narakhi bi yaba gi phibam da leiri thawong asina takpadi Manipur da leiriba BJP gi sasana si makoi masel phawo penadre taklabani center da BJP gi sasan leibi gi Manipur BJP gi sarkar leiba ngamane center da BJP gi sarkar hek loikibaga state asida su BJP gi sasana si leiraroi center gi BJP asi su English ngani gi kun mari election matung dagi di uraroi atai atopa coalition gi sarkar laklagani mangna ki BJP gi sasana sina Port ki mamol atia pa na wakat an kre haibisi miyam na khang na buwa pamne maram sada na post ki mamol hengalak pa sina miyam misa miyam di atuki matik pe na dre pensioner singi pension fangdre thabak su hap kidre Congress ki sasan matam na tolop matam sana pi raga lakhi bani employment sing na matam sadam tolop pi tri bawa sida reaction mata tawdan laidi bisi nongmadi soidana mai gi singum pokhai rakani masigumba mayam sina BJP gi lenga si loisilagani haikena su paus ta phongdorakli Adu hausi ko ina di miyam paus sa matang sa lusin jarage mas miyam puna no update ngamin na si